Hello everyone, good morning. Mayam pumna mapu taram nokchari. Asigi video se dia dum like khurambadagi haure sisina ngasigi isorda kachagadaba lai ngatane se the lai sing se mamana loi thibidana se mamana tawbiramine aduga siga leire lai khurambagi akhoi sing sabagi maitan do su phajabanina ne aduna dum haire ayuksidi ayuk se dum maitan dahabaduna tawna dup haire sanda dogudi sanda dali dum tikine tawna hayaba ando aina like khurame se mandawna video lobiri ni se mandawna heiboy heitaboy aina mandawda heigadra aina ma nahamusu ulta oy leirame aina ado dum mandawna bhajana di lawrame dum kai tawboda dum yuminarasi sonda papan chatpasu ure ikuton tholakpasu ure kaka se akhoi dum kaka papa naina dum ai kaholle bako machanupi na kaw mingau do dum ai dum kaholle akhoi ikuhani ikuton ikubo aina kahonde ado akhoi lai se yam yame bako lai se imung dasu mapan dasu adegi lai gi photo leiba singdosu dum khurame nungti gi dum akhoi dum haira khurame punamukta patip katrasune aduga katli gisu dum yame patip dum tranipan katli sanda dasu ado dum sondasu jumdo sonakandasu mathak makha leibanina ne mathak kise kaba ngamdrasu imung manung de dum akhoi makha sidi dum khurame baduna kui change lai khurambasu mathak jidi dum ama natraga amana dum haidoi mathak tasu ganesh ama kak thamme aduga dum agabati ama dum katli koigi maira katra sumanamdi dum katli aduga se lai khramba pungloi lore makada ba video atum yeminarase myam lai khuram lorakpagi masam ka hatri dugini pura phari tawna ngaubi daw tawise ado ai haji breakfast tawgena tawbagi kana prepare tawre breakfast tawbagi semba lore ai aduni do yeminase ngasi kai tawbado sidi bit kitang tani gajar na mapum pura sitle aduga se gajar gi upma tawrani halwa suji upma tawdoni tespata na jaira kari pata hapaso jai kari pata tespata loina hapa yai do kari pata se madi manam hainade na breakfast di ayuk so tum hobaga healthy sabanati fai madi chak sabaso ngamdabani na ne mathen tawraga khatang uja chajana bai tawbado icha chasande ado masi sina fai do jumda dum chaba laiaba lunch to do dogi asmaina tawra breakfast to tawrini sina suji do ahan bada phajana tawna ngauthoi ne ise phajana ngangni tawna ne phajana ngawra matungda haji khangda thau sahalani thau nate ghi so ghi hapya bako ghi laira di ghi natraga na thau tawre ado haji ki di ai thau oina tawrani ghi laitre do siga laire do se hapaga ngawraga kanda se amuka haptami suji se khara mulakpa kanda dane suji hapaga mo to koigi fry tawdoni phajana Papa hinjang gyan tadri. Hainadri ni kanam. Hinjang akhoi gi gyan tadri sana gi khungdum taw khatli ba. Hangam do ni ko chali ene. Ngarang mana ko lewai su lerak pani. Ko lewai su lerak pani ba. Mak na ne. Aku mak na pere ba. Ko li hawai hai ba. Ko li hawai. Hangam pani ko chali. Hangam do pere taw nga. Hoi pa. Nga lai moi ne pa. Nga lai ti ai ba. Leirak tri leirar ni. Hangam kangsoi ai. Koi ma đâu lại xây tha đi. Nhưng mà xong thì một cái chất linh này và có in là chích lao rồi nè. Tao với nó chất sinh linh. Sự gì số hậu với lôi đấy e. Sự cái lấy đấy. Lôi đấy sự gì số hậu với lôi đấy ai tụi. Tăng cái dài chân gì đó cái. Nào bữa đi ra đây. Masing asai gajar bit to ngawra matungda ne khara yam hena munchen banate khara mulak pai kan do da ne
suji happaga ngahak ngaure adu matunda ising asaba kap ama happaga ado khumjan thambani ba ise ado haji hangdoga samaina ukhai sini matanga jaige tang kahange akapa yam pame made akaba do tang kana bena tang jaisalage sakti yam phajare haudo male haubani yam su dum try tabiu breakfast ta haubani do pukta su yam phai aduga weight loss tawning bami leiba singda su kai cha jani kesu tawroi sidi charaga maningi hangam mamangi hangam maningda su chaba yare e maka mom thega chara phare e chawre du phajana hangi uri mapan sabra se phajana mapan sare e sigagi hangam sini mamana chara tawra lingthoi se siga khoi chakhum maning dane yen deb laire kole hawai thari se jeng du laina hum tani da tilau khara ga loina na tilau khara suna kan lai du tara ga pha da male kaji khara hingon macha macha khoi gi hingon nusi ba aise hangam su semagi haina tawre da khongdong ngau khare hangam se khuiradi hangam se ngau cha da bani khara ngam tawre ji jeng du masi kangsoi cha thoni si se sigale ko le wa no bodu hawrani ngarang ma le ni thabak te halak pata ngarang keno chalu ba hila kan di chalu ba aluga lambi da ma se phangarak tan ne nirak pani sigale ano bani hawrani chani ga kyano pi ai kg da ngarang pijarak ko uri du ni yeng se pek lawrani yung ya pan bani ngarang pijarak ko to is lore how na lore matamgi kangsoi ai pamsu pamje hauso haurani phajana asiga uri duga kole hoy ga hangam ga leire duga mathakta tilau hapakini tilau ga nga yai hapakani aduga ngari khara jairaga ne tawra thongani phadigom ka hapaga aslorani ngasidi haw tang tani hapi ke kangsoi gi ready ore phajana tilau ka hape se sina sekmai gi puthi ngari hai tare natra sekmai puthi ngari hai tare sekmai gi puthi ai ba yam hawi se hape ai di khanu holu de papan na hairak na ningjang na hapi ni haw doi ne na chalai re de kanla pore papan na kanla se to hap ni ai ba se jai ri कोई पूरा पत्थरे पत्थर बंगाई बतारे फजना ngौरगने पत्थर कांदा फजना ngौरगे अतु लोरगा मही हापगा दुगई कनो तौरानी कामनी कंदला से वाउ तारे मुले ए जैसली सी मखरा जाम जानी चाहौ की खीर दो ओरदी हाउ पना लोरनी कुइरे चादा बसु मनी Hoi này papan matam si jo hayeng le ka hangsit ni na pizza pithak loina akhoi gi mandop ta tawdoi mi ne papan ai cha lai ni bo yao ni bo Jangan petang apa lagi? pare o ni se do ngol tha gi ja ni se na Tang putih loh dah. ni ma ge ja ni he Saya apa? labu
ꯆꯥꯕꯨꯗꯤ ꯉꯁꯤ ꯌꯥꯝꯅ ꯂꯣꯜꯂꯤꯗ ꯑꯩꯅ ꯏꯪꯊꯝꯊꯥꯅꯤꯅ ꯄꯄꯥꯁꯨ ꯆꯥꯗꯣ ꯑꯗꯨꯝ ꯊꯛꯏꯌꯦꯅ ꯈꯥꯃꯦꯟꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯉꯔꯥꯡ ꯄꯤꯖꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯤꯖꯕꯤ ꯇꯧꯗꯣꯔꯤ ꯑꯩ ꯈꯥꯃꯦꯟꯁꯤꯃ ꯕꯨꯅꯥ ꯇꯥꯎꯔꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏꯁꯦ ꯑꯄꯥꯟꯕꯅꯤ ꯍꯥꯏꯕꯗꯨꯒꯅꯦ ꯄꯨꯔꯥ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ ꯇꯀꯠ ꯇꯀꯠ ꯇꯦꯛꯄ ꯉꯥꯛꯇ ꯄꯥꯄꯟꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯁꯤꯁꯦ ꯃꯥꯟꯗꯧ ꯄꯥꯝꯃꯤ ꯄꯄꯥꯁꯨ ꯄꯥꯝꯃꯤ ꯁꯦ ꯄꯄꯥꯗꯤ ꯈꯨꯄꯥꯝ ꯊꯥꯎꯒ ꯃꯆꯨ ꯊꯥꯎ ꯃꯆꯨ ꯑꯩꯈꯣꯏꯒꯤ ꯔꯣꯁ ꯆꯪꯅꯕꯩꯅꯦ ꯁꯤ ꯑꯩꯅ ꯍꯛꯏꯅꯦ ꯂꯣꯏꯅ ꯃꯅꯨꯡꯗ ꯌꯥꯝ ꯍꯦꯟꯅ ꯍꯛꯇꯦ ꯃꯥꯗꯣ ꯀꯤꯡꯈꯥꯏꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯁꯤꯅ ꯃꯣꯔꯣꯛ ꯑꯀꯪꯕ ꯉꯧꯔꯦ ꯁꯤꯒꯅ ꯑꯩꯈꯣꯏ ꯉꯥꯔꯤ ꯁꯦꯛꯃꯥꯏꯒꯤꯗꯣ ꯍꯥꯞꯄꯒ ꯑꯁꯤ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯄꯒ ꯃꯦꯠꯄꯤ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔꯅꯤ ꯈꯥꯃꯦꯟ ꯕꯨꯅꯥ ꯍꯥꯎꯔꯅꯤ ꯃꯁꯛꯄꯨ ꯌꯥꯝ ꯐꯖꯔꯦ ꯋꯥꯎ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯒꯦ ꯁꯦꯠ ꯇꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏꯁꯤꯅ ꯍꯧꯔꯝꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯕꯕꯥꯗꯣ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦꯅ ꯀ꯭ꯋꯥ ꯊꯛꯐꯝ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯁꯤꯒ ꯀ꯭ꯋꯥ ꯊꯛꯄꯒꯤ ꯑꯗꯣ ꯁꯤꯗ ꯀ꯭ꯋꯥ ꯇꯤꯡꯕꯁꯦ ꯃꯃꯥꯅ ꯈꯦꯠꯂꯒ ꯊꯝꯃꯦꯕ ꯁꯤꯒ ꯇꯤꯡꯅꯅꯦ ꯈꯦꯠꯇꯣꯛꯑꯒ ꯑꯗꯨꯗꯣ ꯁꯤꯒ ꯆꯥꯔꯝꯗꯥꯏꯗ ꯍꯦꯛ ꯆꯞꯄꯤ ꯑꯗꯣ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯆꯞꯄꯒ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯎꯋꯤ ꯃꯁꯤꯒꯤꯗꯤ ꯑꯆꯞꯄꯁꯨ ꯂꯩꯇ꯭ꯔꯦꯅ ꯆꯞꯄꯒꯤ ꯂꯥꯛꯄꯅꯦ ꯀ꯭ꯋꯥ ꯆꯞꯄ ꯂꯣꯏꯔꯒ ꯑꯩꯁꯨ ꯆꯥꯊꯣꯛꯎꯔꯅꯤ ꯍꯧꯖꯤꯛ ꯉꯥꯗꯣ ꯊꯥꯗ꯭ꯔꯕꯣ ꯊꯥꯗ꯭ꯔꯤ ꯊꯥꯗ꯭ꯔꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯧꯔꯒ ꯊꯥꯔ ꯍꯣꯏ hào bro ngasi hinjang hanggang kangsoi khamen buna dudi kamai toy hào do ilisa hào do ko hau yau ilisa thang mau yaw de ngasi kana baw ngasi ni hege baw dudi yam hawi smang da toy yung yung ni mabok ka masuga mabok ka gari thori du kai yaw lage ha manipur yaw rabo khasa dai manipur yaw rabo kai bidesh chatlamu khangde Japan chatlabo America chatlabo na oi dakta leibak halam mini leibak han balo na gamu mabok kamu ngai bro na oi ai pa ai kada na cha school da kholai ba se mi ga phunna bada moi masen ina bada ni pa ta ahum my school da eish sekana te bi no do sana te bi baduro se ha masin na se kholi da khang ni masin da maya na chik ba ta wi dang ni jumbo is chắc lama bana chắc lama bo mai be lối thôi ni ala sala mai nga mayam se sala se hoi di hui so don so nga yaw dra di chắc chade ising su jawam dre nangi mai ising si ga tham
ꯆꯥ ꯆꯥ ꯀꯩꯅꯣ ꯈꯔ ꯈꯔ ꯆꯥ ꯆꯦꯟꯊꯣꯔ ꯁꯥꯟꯅꯔꯤꯗꯣ ꯅꯠꯇꯦ ꯆꯥꯛ ꯂꯣꯏ ꯆꯥꯗꯦꯅꯦ ꯃꯁꯦ ꯇꯨꯝꯈꯔꯦ ꯑꯩꯈꯣꯏ ꯖꯝꯕꯣ ꯁꯤꯔꯤ ꯃꯌꯥꯝ ꯀꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯔꯨꯝꯗꯣ ꯎꯆꯦꯛ ꯃꯍꯨꯝꯅ ꯂꯣꯏꯔꯦ ꯀꯩꯅꯣꯗꯣ ꯃꯆꯥꯗꯣ ꯀꯩ ꯁꯦꯟꯗ꯭ꯔꯥꯡ ꯆꯣꯡꯉꯥ ꯅꯠꯇꯦ ꯀꯩꯅꯣꯗꯣ ꯁꯦꯟꯗ꯭ꯔꯥꯡ ꯍꯥꯏ ꯃꯥꯅꯦ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯔꯤꯕꯀꯣ ꯈꯪꯒꯅ ꯍꯦꯛꯇ ꯑꯗꯣ ꯁꯦꯟꯗ꯭ꯔꯥꯡ ꯃꯍꯨꯝ ꯉꯥꯛꯇ ꯑꯗꯨꯅ ꯀꯩꯗꯧꯔꯤ ꯅꯨꯡꯇꯤꯒꯤ ꯃꯣꯏꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯦꯕ ꯑꯗꯒꯤ ꯅꯧꯗꯅ ꯃꯃꯥꯡꯗ ꯀꯨꯏꯔꯦ ꯃꯣꯏꯅꯅꯤ ꯅꯧꯅ ꯆꯪꯅ ꯃꯌꯨꯝ ꯁꯥꯕ ꯍꯧꯔꯛꯄꯗꯨꯒꯒꯤꯅꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯕ ꯃꯊꯤ ꯑꯗꯨꯝ ꯐꯥꯏꯖꯜꯂꯝꯃꯦꯕ ꯁꯤꯁꯟꯗꯅ ꯑꯗꯨꯅ ꯀꯩꯗꯧꯔꯤ ꯐꯤꯔꯣꯟꯁꯤꯡꯁꯦ ꯑꯩꯅ ꯑꯃꯇꯪꯇꯅꯤ ꯑꯅꯤꯇꯪꯇꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯤ ꯑꯆꯧꯕꯗꯣ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯕ ꯍꯧꯖꯤꯛ ꯁꯨꯗ ꯌꯥꯔꯛꯇ꯭ꯔꯦ ꯃꯑꯣꯡ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯁꯤꯁꯨ ꯈꯟꯕꯗꯨꯅꯤ ꯐꯤꯗꯣ ꯑꯗꯣ ꯃꯣꯏ ꯃꯊꯤꯅ ꯂꯣꯏꯔꯦ ꯀꯨꯏꯁꯜꯂꯛꯑꯦ ꯅꯣꯏ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯃꯤꯅ ꯉꯁꯤꯗꯤ ꯁꯨꯕꯗꯣ ꯂꯣꯏ ꯀꯨꯇꯨꯁꯨ ꯐꯤ ꯄꯨꯔꯛꯏꯔꯣ ꯐꯧꯕ ꯂꯣꯏꯔꯦ ꯏꯅꯥꯎꯄꯥ ꯂꯥꯛꯅ ꯃꯇꯥ ꯆꯥꯅ ꯑꯩꯈꯣꯏ ꯀꯨꯇꯨꯒ ꯇꯧꯅ ꯐꯧꯃꯤꯟꯅꯔꯦ ꯍꯣꯏ ꯂꯩꯖꯔꯁꯅꯨ ꯀꯩꯝ ꯀꯥꯏꯗꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯆꯥꯎꯈꯠꯂꯛꯑꯦ ꯏꯅꯥꯎꯄꯥ ꯍꯤꯔꯝꯃꯤꯅꯤ ꯁꯤ ꯐꯧꯕ ꯂꯣꯏꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯥꯟꯗꯧꯒ ꯗꯥꯛꯇꯔꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯂꯣꯏꯁꯜꯂꯝꯃꯕꯅꯤ ꯁꯠ ꯇꯧꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯆꯥꯛ ꯆꯥ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯟꯖꯔꯅꯤ ꯄꯨꯡ 3 ꯃꯃꯥꯡꯗ ꯂꯥꯛꯎ ꯍꯥꯏꯌꯦ ꯃꯥꯟꯗꯧꯒ ꯊꯣꯛꯂꯛꯑꯦꯁꯦ ꯃꯥꯟꯗꯧꯒꯤ ꯃꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯐꯖꯅ ꯂꯧꯗꯦ ꯉꯁꯤꯗꯤ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯆꯣꯁꯃꯥ ꯂꯧꯕꯩ ꯊꯣꯡꯒꯥꯟꯗꯒꯤ ꯒꯥꯔꯤ ꯊꯥꯛꯅ ꯍꯦꯛ ꯊꯣꯡꯒꯥꯟꯗꯒꯤ ꯐꯪꯉꯦ ꯃꯥꯟꯗꯧ ꯏꯕꯥꯅꯤ ꯃꯥꯟꯗꯧ ꯃꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ERCꯗ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯂꯥꯏꯅ ꯆꯪꯉꯛꯄꯗꯩ ꯃꯤ ꯈꯨꯠꯁꯦꯝ ꯆꯪꯉꯛꯑꯦꯗꯅ ꯑꯗꯨꯗꯤ ꯂꯥꯏꯗꯨꯗꯤ ꯃꯥꯡ ꯆꯥꯛꯄꯗꯣ ꯑꯗꯨꯒ ꯎꯔꯝꯗꯕꯗꯨꯗꯩ ꯃꯤ ꯈꯨꯠꯁꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯉꯁꯤ ꯆꯣꯁꯃꯥ ꯂꯧꯔꯤꯁꯦ ꯁꯤ ꯂꯣꯏꯔꯒ ꯂꯣꯏꯔꯦ ꯑꯇꯩ ꯗꯥꯛꯇꯔꯁꯦ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯃꯤꯠ ꯅꯥꯀꯟ ꯑꯃ ꯃꯥꯟꯗꯧꯒꯤ ꯀꯣꯟꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯀꯣꯟꯅ ꯃꯇꯨꯡꯗ ꯀꯣꯟꯅ ꯆꯍꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯇꯧ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯆꯦꯛꯈꯤꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯆꯦꯛꯈꯤꯕ ꯑꯃ ꯐꯥꯒꯅ ꯑꯃ ꯕꯦꯔꯥ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯀꯦꯄꯤꯇꯦꯜꯗꯅꯤ ꯇꯧꯔꯤꯁꯦ ꯀꯔꯝꯕꯅꯣ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯉꯁꯤ ꯑꯂꯣꯏꯕꯁꯤꯗ ꯐꯖꯅ ꯇꯧꯅ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯃꯃꯥ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯑꯗꯨꯒ ꯇꯧꯅꯤ ꯏꯃꯥꯁꯤꯒꯤ ꯌꯥꯝ ꯐꯩ ꯈꯣꯠꯂꯦ ꯍꯥꯏꯅꯅꯦ ꯃꯐꯝꯗꯣ ꯍꯥꯏꯕꯗꯒꯤ ꯃꯥꯟꯗꯧꯁꯨ ꯑꯅꯛꯄꯁꯤꯒꯅ ꯐꯔꯦꯅ ꯁꯤꯒ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯀꯩꯁꯨꯕꯨꯗꯤ ꯀꯩꯝꯇ ꯇꯧꯕ ꯏꯁꯨꯗꯤ ꯑꯣꯏꯗꯦ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯑꯣꯏꯗꯦ ꯇꯧꯔꯨꯏꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ERCꯁꯦ ꯑꯟꯗꯣꯁꯤ HDFC ꯕꯦꯡꯛꯅ ꯁꯣꯟꯗ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯈꯤꯇꯪ ꯃꯃꯥꯡ ꯆꯠꯂꯒ ꯑꯦꯂꯣꯔꯥ ꯃꯅꯥꯛꯅꯤ ꯁꯤꯒ ꯂꯩꯔꯦ ERC ꯁꯤꯒꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯆꯣꯁꯃꯥ ꯎꯞꯄ ꯅꯨꯡꯉꯥꯏꯔꯕꯣ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯄꯩꯁꯥ ꯆꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯗꯅ ꯆꯥꯝꯃ꯭ꯔꯤ ꯌꯥꯡꯈꯩꯅꯤꯅꯀꯣ ꯁꯦ ꯂꯧꯔꯦꯁꯦ 219 ꯑꯍꯨꯝꯈꯛ ꯅꯣꯅꯣꯒ ꯑꯩꯒ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒ ꯑꯩꯁꯦ ꯈꯜꯂꯤꯕ ꯑꯍꯨꯝꯗꯩ 3 ꯁꯨꯔꯦꯁꯦ 3 ꯂꯩꯁꯜꯂꯛꯑꯦ ꯅꯦꯇꯣꯟ ꯂꯣꯏ ꯎꯔꯤ ꯐꯖꯅ ꯃꯄꯥꯟ ꯁꯥꯔꯦꯅꯦ ꯍꯪꯒꯥꯝꯁꯤꯅ ꯃꯤ ꯊꯥꯕꯤꯔꯤꯕ ꯅꯣꯅꯣꯒꯤ ꯈꯪꯒꯥꯎ ꯄꯤꯁꯜꯂꯝꯃꯦ ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯂꯤꯁꯥ ꯇꯥꯔꯦ ꯀꯌꯥꯝ ꯆꯥꯎꯋꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯄꯤꯖꯔꯛꯏꯅꯦ ꯍꯥꯏ ꯏꯇꯩ ꯍꯦꯟꯗ ꯇꯦꯟ ꯉꯁꯤ ꯀꯩꯅꯣ ꯆꯠꯂꯨꯕ ꯍꯩꯂꯥꯀꯥꯟꯗꯤ ꯆꯠꯂꯨꯕ ꯍꯩꯂꯥꯀꯥꯟꯗꯤꯗꯒꯤ ꯄꯤꯖꯔꯛꯏꯕ ꯌꯥꯝ ꯐꯖꯔꯦ ꯏꯂꯤꯁꯥꯁꯦ ꯈꯨꯆꯥꯎꯗꯤ ꯂꯣꯏꯔꯦ ꯐꯖꯔꯦ ꯈꯥꯃꯦꯟꯁꯤꯁꯨ ꯈꯥꯃꯦꯟꯅꯦ ꯑꯣꯜꯀꯣꯕꯤꯅꯦ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤ ꯈꯥꯃꯦꯟ
ꯕꯣꯜ ꯂꯥꯎꯕꯤ ꯑꯗꯨꯃꯥꯏ ꯎꯔꯤ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯟꯗꯥꯒꯤ ꯃꯩ ꯇꯤꯛꯏ ꯃꯃꯥꯒ ꯑꯩꯒ ꯁꯤꯒ ꯉꯥꯃꯨ ꯂꯧꯔꯤꯁꯦ ꯂꯩꯔꯦ ꯑꯩꯁ ꯁꯪ ꯋꯥꯡꯉꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯃꯥ ꯃꯩ ꯌꯥꯏꯕ ꯈꯔ ꯈꯔ ꯏꯪꯂꯛꯄꯁꯤꯒ ꯏꯪꯂꯛꯄꯗꯗꯤ ꯑꯩꯗꯤ ꯁꯣꯇꯥ ꯂꯤꯠꯇꯦ ꯃꯃꯥꯏ ꯐꯤꯕꯝ ꯌꯦꯡꯉꯨꯗꯨ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯑꯄꯥꯕ ꯐꯤ ꯁꯦꯠꯂꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏ ꯑꯣꯂꯥꯡ ꯊꯥꯗꯒ ꯁꯨꯇꯤꯒꯤ ꯍꯥꯞ ꯀꯇꯥꯒꯗꯣ ꯂꯤꯠꯂꯒꯅꯦ ꯂꯩꯗꯣꯏꯅꯤ ꯃꯃꯥꯁꯦ ꯑꯗꯒꯤ ꯃꯈꯣꯡꯗ ꯃꯣꯖꯥꯁꯨ ꯇꯣꯡꯕꯗꯤ ꯂꯥꯏꯅ ꯁꯟꯗꯦꯅꯕꯨ ꯏꯇꯣꯡ ꯇꯣꯡꯗꯦ ꯍꯥꯏꯆꯠ ꯆꯠꯄꯗ ꯑꯗꯨꯝ ꯑꯣꯂꯥꯡꯉꯤ ꯑꯩꯁꯦ ꯃꯩ ꯌꯥꯏꯔꯒꯅꯦ ꯀꯣꯂꯥꯏ ꯃꯄꯨꯝ ꯀꯔꯤ ꯀꯔꯤꯅꯦꯅ ꯂꯧꯔꯒ ꯆꯥꯕ ꯍꯥꯎꯗꯣꯏꯅꯤ ꯃꯤ ꯈꯔ ꯌꯥꯝ ꯐꯝꯃꯤꯟꯅꯔꯒ ꯅꯤꯡꯊꯝꯊꯥꯒꯤ ꯀꯔꯤ ꯄꯣꯠ ꯆꯨ ꯍꯥꯏꯔꯣ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯂꯧꯕ ꯄꯣꯠꯁꯦ ꯃꯅꯝ ꯅꯨꯡꯁꯤ ꯂꯩꯍꯧꯔ ꯑꯂꯨꯗꯣ ꯑꯩꯗꯤꯅꯦ ꯀꯀꯥ ꯍꯣꯏꯗꯒꯤ ꯑꯍꯥꯟꯕ ꯈꯪꯉꯤꯅꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯎ ꯃꯪꯒ꯭ꯔꯥꯗꯣ ꯆꯥꯛꯑꯣ ꯍꯩ ꯅꯪꯁꯨ ꯐꯖꯅ ꯒꯔꯪ ꯒꯔꯪ ꯆꯥꯛꯁꯜꯂꯛꯎ ꯐꯖꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯍꯥꯎꯖꯔꯦ ꯃꯆꯤꯟꯗ ꯂꯩꯍꯧꯔ ꯑꯂꯨ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯪꯗꯦꯅꯦ ꯁꯤꯔꯣꯡ ꯂꯩꯀꯥꯏꯗ ꯏꯂꯤꯁꯥ ꯃꯩ ꯇꯥꯔꯛꯑꯦ ꯃꯇꯨꯝ ꯐꯖꯔꯦ ꯐꯖꯅ ꯑꯣ ꯄꯦꯀꯦꯠꯀꯤ ꯄꯣꯠ ꯅꯠꯇꯦ ꯃꯄꯨꯝ ꯑꯃꯅꯤꯁꯤꯅ ꯃꯄꯨꯝ ꯑꯃꯅ ꯃꯊꯪ ꯆꯔꯥ ꯑꯃꯒꯤ ꯊꯝꯃꯦ ꯁꯤꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ